ready ware sing asabna khar changore maroi mapang sida leire somna kana khang am leire number thaba khang maru marang su sida leire mithi maru khara ma su sida leire hing khara su sida leire gujarat gi manipur tamna lakpa thum khara su sida leire o khang sare adudi thau haijan jare han ba khang ni number thare sina kari hai no khangde as yaman de da kitanga yaren khale 오 강사래 빼만한기 강세 빼만한기 합의야 돼. 이렇게 너무 하이다래. exploring Manipur 난기 강세 아차 다우 하이바야락 라디 오 잔남 가우로 싱가우로 마루마랑 가우로 딜홍 가우로 하리복 가우로 로이나막 가우로 오호 thum morok thì cái này kìa thum morok nam hallu morok su phazara me hai sidi o ma haw leina ngau khayu đây đi kompak se ithan ta na ngam shin ge khang sare tej bata di yaw dre til hum mapum mapum la te se tang khaim le re 오 강사리 아 너막도 다들 저거다 봐 마로이 나때 미티 하나 카 다다게 미티데기 하우게 ngasi디 마모나 통바 만남남 한나버기데막다 미티데기 하우자라게 에익다 다다자레 미티 카라 다다자레 ngौ살레 미티 타고 만남 누시브니 아두가 이로이나나 딜하우스 좀 다다잘라게 에이 종이 Singa tingor male chong khabaya ting bila otpa khang sare aduga mathang asidi kari khamen silbi ngauro ngaure phajan ngaure tha thajare 가봐이 라이 오빠 저놈 커서 빠이카 저래 다 저래 저놈 다 봐 오빠 하면 심리적 하거나 좀 두가비 좀 많이 떨어가 말이 막 폰 따는 거 베이스 따는 거 두가비 비야 하면 심리 타이바 싱주 가식당 빠이카 잡아 다 봐 마루브라 가우로 Ready, marumrang gauro, marumrang la, thadhaba, otpa, azana otpa, ngai la, pazana isinga sabna sam grab ngai thadhaba, zakre, otpa, makuk yaw kre ngasidi, azana maru yaw kre, makuk maru ni. Makok na maru ni haidora ani moi haiba dum ya po azana otpa postana otpa ish hing thong dore ne siri ya ning khali da ya mani na ko hing khra sai chan jare hing ja chan bel lore ngakang kup poi kai boy thamge kuptar na karom da lai khra kuptar lai kuppa Tanja sima lauzaraga haribob asimtang paikha charaga swagi karak sida hapchin jare habaina habatang olaga yengjare kuhaida kabri yang bagi otpa karam daba adudi amuk kuppa na hangba azana hangba somna kanda thamba kikthaba kiktazare morok tasinle thumla yapi debilai how bibi lai kitanga
yakpidabhi lai haubibi lai khitanga yakpidabhi lai haubibi lai yaroin khal haipetang otpa maning naprana yengbagi mongda otpa naptena lawba ya kuppa amuksu hange khabaina khara thillaga kabra yengbai mongda amuk ole khara nappa hore masu phajana bagi damakta masu khara laksan batari masu sama tang sana bagi sangda hapsin jere hekta hapsalle kainoni mathangda sigi morok simasu morok si asubu oina morok si hekta asubu oina yamda bida thabalai manamgi oina yamda bida samas amaga tangkhai amaga samas amaga tangkhai muk sumaina hekta hapsalle aduga mathangda akogi manam nungsinabagi sumaina singzima jukhara hekta hapsalle aduga iroina na masida hapsan gadaba che koina ising khara sima adum sumaina hekta hijalle ising khara sima hijanjari aigise punne hekta hijanbagi mawong sima tawraki adu hujibokta aina hapi jinga sai hek horakpadagi maroi mapang ngaure aduga akoi nga sima ju ngaure adu matungda akogi hing hapkhre adugi matungda hing hapa matungsida akogi thum hapkhre thum hapa matungsida ngaubu ya ngawra khara napakpagi timing sida koina hojimuk ising amu hapsanjare du ising iroina na ising haptingai mamangda kogi machu amadi morok hapkhrabanina akogi maroi mapang sisu khare hektang hekta hapsinjare aduga khabai simatang laksallaga sumaina hekta khara thenboi keboi hekta yengbani maning sinna pranap tabra haina yani khali kharabudi nape du napasunu kaim kaite thagi mangalda thabalai manam namakpadi yaraga koisita nga thongbagi manam thadokpadi karigi yaroi natra ado ngausallaga fajana hekta mahigi chang khang wali sanagadaba chang yaudabagi damakta ising lowba chatle korfu natragana tek haina buje hekta hangto hekta kale ising pure ising haijanba kharaga hekta hijanba yarane khal yamagi arjun nang ganga snan tawrabra imagi ningma thunghalu dadaya ima kitang hijal lage zone sim kuptrazu yare kupkezu yare sidagi pudruk sawhalakanda nga thongba habdu oira ani yengmin si loirak padamu chawngamdabdagi gas am sillaban loir maroi thaksilabadi maroi buladi loiram maroi buladi sidagi di ji thum morok tu thakre thum thakre namre ngani morok katang ni wa tawmali morok se wat pat se u morok oina thaksan bada yagani manam su nung sigadaba ai mahi ekta nangjalle yani khal as alu khara hapiram don alu chabam yauri yam kan au loina yare na khanjaraga loisin jaraga hawai matol tenau manbi ai siwam yenga ade ade kotharaga kotharaga chap chai saba khotpa khara ngakang thido thamamnina Makinga yan sa pupra tunam yata. Yan sa dami. Yan sa dami. Mai be manu chakshi khaga laitra ba Ini ada loksan bibe ani.
กับ Đâu. เนี่ยไม่เป็นค่ะคั่วเลย Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn. อ๋อครับจ้ะคุณดีทักที่มาเลย Cơm đỏ. ห้อยไม่เป็น Thôi. Tháp này nhá. Không, 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 không. อืม